Aina think kraba lal holup manga ginupi mari yauna kedar kuntrama thoinga si lengak te changjara kre surrender tawra kraba singda lengak ki maigai degi phangpham thokpa scheme singma pung fana phanghan gani haina chief minister nong thamam birena phongdokre National Press Day lesingani kun nitoi amadi Manipur State Journalist Award lesingani kun nitoi pi bagi thoram pangthokre Paumi nataba kayana paumi sarga pau phong ni basi matam chana thenghodrabadi asoi bagya lakpa yai haina amjogi president wangkhem cha shamjai nu tokle wangkhai kendra gi MLA TH Arun Kumar na SCTCM na mitai maitei bu ST list ta channa ba changshil ba khong jang asi achum ba khong thang amani haina phong Amadi Northeast Olympic Games ngasi loishin kre sports masana taranupan da tatharkiba games asida Manipur na gold medal marfo manga silver medal humdra humdoi amadi bronze medal humdra manga punna medal chani kuntra humdoi lauduna overall champion ki title law manga kre IS News meeting David Bobom namang po ahan magtada Monica MAYENGBAM taram na okjari COVID-19 naging ngaktok na ba kutoy na hambiyu hand sanitizer sizinabiyu mask kupiyu fit taruki distance tambiyu yari ba mangkay vaccine dose na kaptok piyu injection bahay ba sinapom namang kiyay fa bani naujik pao sa dong na pisari Tampak ta base tau ba tongan ba ay na thingkar balal hulup mangagi kedar kuntrama thoy nga si lengak ta changjara kre masiga marilena na ngasi homecoming ceremony ama Imphal gi ahanba Manipur Rifles ki banquet hall da pangthokre tongan ba makhal gi khutlai tara manga galoina na kedar kuntrama thoina chief minister da surrender tawbagi thoramadu da minister MLA police amadi Assam Rifles ki makok thongba officer singsu sarugya ki ngasi gi homecoming ceremony do da KCP People's War Group ki nupi kedar mari yauna punna kedar tarataret pripak ki kedar taruk KYKL ki kedar ahum Pripak VC ki kadar ama amadi lal hulup amagi kadar marini. Kadar sing asina M16 rifle ama M4 carbine ama lathot gun ama single barrel ama .32 pistol tarit .22 pistol ahum 12 mm gi pistol ama lathot shell ahum amadi IED amasu loina rakhi tharom asiga mari leina chief minister N Birena haikibada karigumba pen da bakharadagi yum thadoktuna chatraba sing amuk hanna mahausa gi punsida halakna bahona ba asi thagatingai ni matam amada oiramba phibamga Manipur asi haujik ahongba kaya lakle Prime Minister Narendra Modi na center da lengak pairakpadagi maruoina North East states singda ahongba kaya ga loina na chakhotpa purakli Armed Forces Special Powers Act afaspa 1958 ki marumda awaba kaya piramba adu ngasidi state asigi assembly segment taruktagi act asi lauthok akhibada natana haujikti police station tara manga na kon mafam singdagi so lauthokre Prime Minister gi makhada lamdam asibu tangdu laitana lehanna ba lengak asina hanba laitana hotnari homecoming ceremony gi damak center amadi state lengak na matam pombada thong launa hangduna leiri Surrender tawrakraba singda lengak ki maigai dagi phangpham thokpa scheme sing mapung phana phangangani lengak na su makhoi gi tungi punsida mateng pangna patharang paikhatli shanti leitrabadi chakhot pangamde ayama matamda ban blockade tawduna leirabadi mahairoi kaya awaba chaitheng phangba maramna aphaba mahairoi thoklak pangamloi mamang chahi kuntra asida lamdam asitangdu laitana leikhidaba aduna generation gap ama lairakpani maram chabadabi di lengak asina pigani lengak asi leiriba makai group semduna tawningba tawba yaroi lo lei haibasi kawroidabani haki Academic atmosphere of the great over the world. All the time, strike, fun, education, blah, blah, blah. And I'm sitting all in minds here, don't talk to you, don't know what it is. Other university, there's science key, physics key, mathematics key. Adon the way future plan and the tongue of the Sakamashinji, Yamata don't know where. They're not going to open it. They're not sitting on the open it. Tungi generation, we get about Tungi Miro, we get about Tungi's cousin, by the Kapiroshi, Piano, the tower, I don't know, I'm going to
वो सोसाइटी की बन की करा दे मरे ये सिके कहीं तो सिके कर कम्युनिटी इधर मॉक तो सिके करवाई करना सिके ना तो थियर का ले अब बस हाथ होगा रोए इंस्टीट्यूशन में तो फजल फंक्शन तो रोए that is the reason why कोई नहीं generation gap हम लोग इसे why we are facing a generation gap in today's present society. Paumi natana paumi sarga pau phong liba simatam chana thinghodrabadi tungda soiba kaya lakpa yai haina All Manipur Working Journalists Union amjuge President Wangkim cha shamjaina phong dokre ngasi DIPR na sinana Palace Compound laiba MSFDS tapang thokiba National Press Day 2022 amadi Manipur State Journalist Award 2022 pibagi thoramda wafamasi amjuge President Wangkim cha shamjaina phong dokibani thoram aduda works Amadi Yas Minister Govindas Konthojam, IPR Amadi Health and Social Welfare Minister Dr. Sapam Ranjan, Social Welfare Fisheries Amadi Labour Minister Haikam Dingo, Editors Guild Manipur ke President Kogendra Khomdram Amadi MHJU ke President Peter Adani na atoi mitunglen singwena sarugyaki. W Shamjaina Makhatarduna Paumi asi nation ge mari suba yombini haina ribani miyam da nongmagi maruiba I pau phanghanduna lakli. Masida registered tawdaba paumi sing yausin lakpa asi laibak thibani paumi saraga khudong chaba lauriba madi press thaba sticker thetuna chatliba gari sing asi yengsin ma mathau tai paumi oina amjuda yauriba mioi chatrukrom asige awa ana tarakpa matamda tengbang fangnabagi damak laingakna corpus fund gi damak lupa crore tara pirakliba asidagi ngasi fawba tengbang piduna lakle TIPR na piriba pension scheme asisu matamga chana ba hengat hanaba laingak na hotna biu haike changing scenario of media sing sida akhugi fake news mayam ama adigi fake news mayam ama thorokpase asina ngasagi credibility of the media houses and the press se hantha hale masi hantha halakpasi akhugi sarkari maikai dagi su khoi yengsinjage. But at the same time, media houses sing like biriba, kugi media ke fraternity mayam like biriba sing sinasu. Karamakai yengsin mama sudarga ta dong male. Masih Kangla pogi, apogi, jada bungogi, kembali gari dan nungi kapsul ini, rata luang nungi nak kapsul ini, infan perski angang nungi nak kapga untuk film ini. Pusik sudah tanah tu tidak tahu berapa, adum lagi. Ada apa kasu sila kau kan aku nihin dapat nanti. Ada maya masuk kan view. Ada kalau macam dah kau nak handa media ada, nakat kuting kuting kau media aje. Dah kau pung mengam dan pau pung mengam dan kau nak kasar pat kita yang lagi kemudian kau nak kau nak. Dah nak tahu dan wah dan lagi macam macam mana perlu lagi apa? Miyak ngut lagi apa? Emily pung food lagi karena anu nak pung tu kali jauh no hangbi Manipur lain masih ben suai welsen maya mari pakai tapi nak katuk dan lain maya tu nak kali orang ini nak kabar pun tu sekali no orang hai masih dah karena apa tak pergi lah hang biu boleh dia. Thoram aduga mari lenina Minister Govindas na phongdoki bada sajan naba pau mayam ama social media singda amadi registered tawdawa farm singna phongningba mawongda pau phonglakpa asina paumi gi mingchat thihalli paumi gi wahai amana Laibak amabu lan thokhanba amadi shanti purakpa yai laingaki mari leniba sing amadi media gi union singapunduna asengba aranba sing tidok minaba mathau tai haiki Scheduled Tribe Demand Committee Manipur SDDCM na Maitai ST lista chalhannaba changshilakpa khongjangi manung channangasi lamsang kendra gi MLA S Rajen amadi wangkhai kendra gi MLA TH Arun Kumar ani gi yumda SDDCM gi thomi singna thomjinduna memorandum pishin khre wangkhai kendra gi MLA TH Arun Kumar na SDDCM na changshilaba khongjang asi mahaki maidegi gi achumba khongthang amani haina phongdokpaga loinana ST gi khongjang asi saugatli Manipur da railway changlak pagaloina mitop mian chakaya thomjin lakadoriba matam asida lamdam asigi yelhomi amadi lam kansi hairabadi yelhomi singasi ST ki lista challaba matam da ngamgani lenga ki member ama oina kari tawba yabage haiba du yengsin kani haina phongdoki panba yabadi tongan bu wakhalon manaba civil society organization singda Singaloina SDDCM na Manipur gi MLA singi quarter masung yumda thomjinduna miyam gi mihut singdagi matam sangna panduna leraklaba demand asigi matangda mot lawbagaloina demand asibu sagot pinaba honaduna laklibani
It is the Hana, the Guru, Honorable Prime Minister Indira Gandhi Matam Dasu, see, it is to try to tell Mugavani has given the proposal to Lama Mali Matam, Karikaram Madu, Madu, Taking Madu, Madu, later, Adu, Ozit, King now, if we give them the music and have it already, we try Iman Committee, not low steps, not in a popular piano, and from the gate. Thasiki Taradagi North East Olympic Association Committee Makada Meghalaya State Olympic Association na Yumbu Oiraga Manipurian Awang Nongpok Lamdam State Nipandagi Sanaro listing Ahumna Saruk Yaduna Jatharakliba Ani Suba North East Olympic Games Nasi Loshen Kre Sports Masana Taranipanda Jatharakiba Games Asita Manipur na gold medal Marfumanga silver medal Humdra Humdoi Amadi bronze medal Humdra Manga Punna medal Jani Contra Humdoi Lauduna overall champion ki title Lobangam Kre Panbayabadi Kumja listing ani Taranipanda Manipur na Yumbu Oiraga Kuman Lampak Sports Complex the Pangtokiba Ahanba NE Olympic Games Tasu Manipur na overall champion trophy Lauki Games Asi Game Ngasi Loshinba Numita Football Masana the Manipur Nupi team na final match ta Arunachal Pradesh pu goal Marisino the Mighty Piduna gold medal Lobangam Ki Karate Masana da Manipur na gold medal ani silver medal Ahumamadi bronze medal Tadet Lobangam Ki Tennis Masana the Manipur gi tennis team na gold medal Tadet silver medal Ahumamadi bronze medal ani punna medal Tarani to Lauduna team champion gi trophy Lauki Printing press tawriba miyoy sing hingaba mapalamda print tawba toklasi haina All Manipur Press Association Ampagi Secretary YK Dhiren na phongdokre ngasi Jingmayrong da leiba classic randa ampa na sinduna pangthokiba All Manipur Press Association Ampagi Golden Jubilee chahi yangkai surakpagi thoramda wafamasi YK Dhiren na phongdokibani Thoram maduda World Print and Communications Forum gi President Kamal Mohan Chopra AIF MP East ki VP Vidyut Ranjan Kausam gi Chairman Akham Joy Kumar amadi Ampa gi President Senjam Sujit na athoi bamithunglen oina sarugya ki YK Dhire na makha tarduna lenga ki loisanga mari leina ba potlam sing namba matamda magok thongba singa khangna chanaba sanga leiba singda pi bagi thabak toklase All Manipur Printing Press na chahi yangkhai mapung farak pahai basi achoba mai pakpa amani haujikti lamdam asidasu anauba matamga chunaba printing machines kaya leidabani na mapa lamda nambagi thabak toktuna lamdam asigi printing farm sing asi hinghanna ba hotnarasi haki Dagi states sing laiba manufacturing industry sing tongan ba sigi lamda and advance oi sing si kawra kanda sigi sumna sing pangthokpani Manipur da sumba no technology machinery sing si laitring da ba Manipur gi koi print ki poching asi ma palam da thadu kana palam da yam chaw economy ma koi chalam bado ngasi de koi madu khara do su no ba koi gi print ki fraternity laiba koi puna mangna hona jabadagi ngasi de tongan ba no ba new machinery me ama koi farm sing is da killa kanda no ba advanced technology Hauki papung kunmari da India da nauna miyoy chamanga supna ama COVID positive oire laikitaba mi masing na anini wagalapagi chang chada marfudrani pan 10.8 mapan oire apun ba confirm case na koti mari lakni futaruk listing hum futaruk chaturuk humdra humdoi humdra taruk syaukre active case na listing taret chamanga humpumathoi da hen nakre Laina asna maram oraga laikitaba mi masing na lag manga listing kuntra chamanga kuntra mangani laina astagi naw fadone discharge tawkiba mi masing na Koti mari lak nifumathoi lising kunipan chamanga marfuni laina asagi ngakthok la vaccine kapthoki ba pun mami gi masingna koti chani tara mapan dasmik nipan ani henkre Sangai Festival sarugya ba lakadoriba VIP amati VVIP sing lakadabagi mangoina na Manipur Police na laukalakpa section thaurangi sarugama oina Imphal West ki CDO gi kangbu mana ngasisu takhilekai tingum lekai Sega Road Kaisampat Laimajam lekai amasung Kurau makhongda ayuki pung taruk makai dagina nipan makai fauba bail out ki yum manga yauna chawrakna yum thong chama yangkhai romda thi bahum bagi thabak chathakre chathakiba operation adu da bail out manga yauna mioi Journey Humdrama amamamta oina verified tawki hari numit yung ba matung pung ahum makhai dagina mari fawa Pratap crossing mafam
Masjid Road, Polo Ground, Hotel Christiana gi pareng amadi Fashion Point area koisinduna thiba humbagi thabak chathaki. Hariba aduda chaurakna miyoi chama yankhai manga ama amamamta oina verify tawkibagi manungda miyoi nipan masagi matik chaba saktak che yaudabadagi makha taba verification tawnaba city police da khosinna ki hari. Hill Areas Amendment Act Chingi District Tarukta Leramba du Chingi District Tarada Chatna Hannaba Hotnari Haina Hill Areas Committee ki Chairman Dingang Nunggang Maina Fongdokre Ngasi Manipur Legislative Assembly Campus Manung Dalaiba Hill Areas Committee ki Office da Pangthokiba Paugi Miphamamada Wafamasi Dingang Nunggang Maina Fongdokibani Mahakna Makha Taduna Kumja Lisingamaga Chamapan Humdra Mathoyamadi Lisingamaga Chamapan Humdrani Thoidagi Chatna Bahuraklaba Hill Areas Amendment Act asi nauna semki bichingi district singyauna district tarada Chatna Hanna Bahonari ngasi district council committee ki member kun leibagi manungda member tarahumdoina saruk yaduna mifam pangthokibana waroshin purakpa ngamkide makhatana state festival ama oidiba sangai festival loiriba matung mifam amuk hanna pangthoktuna loishinna bahonaragani Nakalamaromda ADC ki mikhal athubada pangthoknabagi damak ADC delimitation ki wat hauri bathabak asi loishinna bahonari district tarada delimitation ki thabak loishinduna laingak ta report ama athubada pikhatlaga DC mikhal pangthokna bahonari haki delimitation process due process we follow the due process I mean all the stakeholders all those people need to be consulted an opportunity of being heard to be given adugumba process yamna massive lengthy zo oibinina khudakta delimitation se pangtau tawba yadabagi ekoi matam khar lori bini so it's now finishing up we are in the final stage of finalizing the district councils of all the district 10 district once we submit the report Bahujan Sahitya Academy National Committee of India na jahi asigi oina tongan ba lamda singthaningai oiba thabak toriba miyoi sing da piba mana singi manung chana retired prosecution director Ngangom Tej Kumar Singh da lemjaningai oiba lifetime achievement national award piduna ikai khumna khre award asi November 16 da Garwal Bhavan New Delhi da pangthokiba All India Bahujan Writers ki ahum suba National Conference ta Bahujan Sahitya Academy ki National President Nala Radha Krishna amadi Bahujan Sahitya Academy Manipur State President Panjobam Lanajit Singh na khutsinakibani Panbayai Ngangom Tej Kumar Singh advocate ama oina matam sangna miyam gidamak aruba thodok wathok kayada saruk yaduna lakpa miyoi amani More Town Fauduna Cheliba Kuzairok Amasung Lairok Turel Kongnung Singh Sengdokpagi Thabak Chathakre Kujailok and Lailok River Environment Protection Committee KLEPCO Morena Protecting Our River Haiba Team da Turel Kongnung Singh Bagi Thabak Adu Paikat Kibane Indo Myanmar Border Town More the Laiba Eastern Shine School amadi Gateway International School gi Oja Singh amadi Mahiroi Singh ga loinana punna khutsamnaduna nongmagi oiba Turel Kongnung Singh bagi thoram adu ngasi pangthokibani ngasi gi Turel Kongnung Singh bagi thoram adu more khunau laikai faudana cheliba Kujairok Turel dagi hauke Kujairok Turel gi Kongnung da laina kaya poklakpa yaba amot akai fatta haudi Singh khundokpaga loinana Turel Kongnung paring sengdokhi Hayeng so more ward number 7 fauduna cheliba Lairok Turel Kongnung ge amot akai Singh sengdokani hade Kujailok and Lailok River Environment Protection Committee CLEPCO More gi magedege fongdorakpagi matungina hariba Turel Singh asi lu nanna thammagagi pandamda jathariba thabak thoram Singh asida More da laiminani tongan community leaders sing na su meeting changbiba taragadi hen fagani More da laiminani ba miyoi sing na su Turel Kongnung da amod akai blasting the chingba potlam sing lang thabiganu amadi aikhoi khudingmakna wakhal taminaduna More gi Turel Singh lu nana thamsi amod akai kayadagi pokrakpa yaba laina tina kayadagi ngakthokminasi masida More miyamna sumating pangbiyu haina fongdokhi More da laiba community singi khanbiduna Tengnongpal Kendra gi MLA amadi Manipur Praja gi mapi mapa oibidiba Chief Minister na su mityeng changbiduna marilenaba department ka tanaduna More Praja gi yamna maru oidiba Turel ania si lu nan ba Turel ama oina ba thabak paikhat hanbirabadi hen fagani haiduna More Praja singna fongdoknarakle District
Khudingda tha khudingi leptana pangthokpa miyamgi numit tharam Thawbal district ki oina lagliba tang 19 gi ayuki pung tara taba matamdagi DC complex manungda leiba counting hall da pangthoklagani haina district asigi DC na thokpa chirol amana khangalakle miyamna numit yungba matung pung ama fawbada aiba oina haningba wafam sing adu pisilaknaba khanghalakpa galoina miyamgi mating numit adumaktada pangthokpa yanaba mari lenaba DLO singna mathau taba sing sem saduna laknaba Kangalakli. Kakching district ki oina miyamgi numit tha sigi kunmanga gi ayuki pung taradagi na ani fawa DC complex kakching da pangthoklagani haina district asigi deputy commissioner na thokpachirol amana kangalakli. Numit asida miyamna pukhalakpa wafam sing thabak oina pangthokpa ngamnaba district asigi SP CEO ZP divisional forest officer yauna atai maru oiba officer singna soidana saruk yanaba kangalakli. Thaunawjam Chauba Memorial Charitable Trust Singjamaina Tha Khudingi Chatharakpa Old Age Home Sing Orphanage Sing Amadi Ahal Oirba Singda Pension Yenthokpagi Saruk Ama Oina Imphal West District ki Langol Dalaiba Langol Old Age Home gi Inmate Singda November Thagi Pension Ngasi Yenthokre Pension adu home asida pangthokpa chamba thoram amada yenthokibani pension gi achangba senfam pumnamak trust asigi managing trustee Thaunawjam Romain Singh na puthokpani Lengak lanai miyoi natraga public tagi mating lauraga yenthokpa nate masagi lanai tansinjaba senfam dagi tungsilaga yenthokpani thoram matuta wa ngangbada trust asigi managing trustee Thaunawjam Romain Singh na hai pension asi lengak tagi benefit amata fangdaba old age home sing amadi lengak tagi pension fangdaba ahal oiraba miyoi sing da yenthokpani mahak na hai ahal oiraba miyoi sing bu aikhoina luna chana tawgadabani makhoi bu luna chana tawba haiba asi aikoi gi ithawni khangadabani haujiki matamda naha oiba singna ahal oiraba singbu thawoidabagi mawong ama lakliba asi yamna laibak thibani ahal oiraba sing aduna naha oringaida makhoina aikoi bu sembirakpani makhoina sembirakpadagi aikhoina haujik oiriba phibam asi phangba ngamlibani haiba si ningsinggadabani makhoina mapan faringaida aikhoigi state asigi amadi laibaki yaifanaba thabak thoram kaya pangthok lambana ngasi aikhoina nungaina hingba ngamlibani haiki Chief Minister Nongthombam Biren Singhi Wakhalon asi awangba thakta thagali hainasu Romain Singhna phongdokhi Chief Minister Biren gi thorang asi soidana mai pakani masina aikhoigi society asi awangba thakta thamba ngamlagani haiki Romain Singhna hai pension yingthokpagi thoram Mapuroiba Laitraba Singdasu Pinaba Trust Asina Akhanaba Thorang Paikhatle Widows Pension Scheme asi Bishnupur District da Hana Paikhatkani Masigi Tamak Trust Asigi Screening Committee na District Asigi Phubala da Leiba Widows Sing Khangatnaba Screening Tawbagi Thabak Jathari Screening Committee na Makhoigi Screening Loiduna Widows Singi Maming Hek Thagatlapaga Thorang asi paikhatlagani pension yenthokpagi thoram Haujik Valley District Singda paikhatliba asi atubu matamda Hill District Singdasu paikhatlagani masigi tamak trust asigi screening committee na eligible oiba ahal sing khangdokpagi thabak jathari masi hek loibaga chingi ahal singda pension yenthoklagani ahanbagi oina thorang asi Ukhrul District ta hana paikhatkani hainasu Romain Singh na makhatana phongdokhi Ngasigi Thoramatuda social activist Oinam Sagar Singh amasung Langor Old Age Home gi founder amadi chairman Oinam Mangi Singh susaruyaki Sing asina drug sasalakpa amasung imung manunggi awa anada gyalmen taraktaba amasung ai ima ipasna akoibu yopi thapirapada kayagi mati babi rai amasung moina aibu mi ma oina bu hona pirapada moina asoba thogang ama lori habase asigise moigi wakanda he kaphokpa haigadra pakhan khajaluba haigadra sugumade ayambo oina koge haijenenge amasung akoigi manipurda drug haiba pot asina mama mapa ungsiba khangakte magi asamana ungsiba khangakte sidagi horaga imungda apikpa landagi sum asoba lanama oile Yelhau Furup Singh inat yokhat minasi hai ba pandamda inat yokhat lup na sinuna ngasi yakai khongchet mai pak na pangthokre lamdamasida laibiriba Yelhau Furup khudingmaki nat yokhat minarasi hai ba khongchet adu ngasi ayuk kangla laifam lenda yaifa thawni zabagaloinana MLA Laurembam Rameshwar Maiteina athoi mithunglen oina yakai khongchet adu lamthaki Thoramasida Kabu Union Manipuri Luching Purel na aikoi amatani ipa ipuna thambiramba nat yokhat minasi haiki Southern Tangkul Aze Longfangi Vice Chairman Nasu Yelhau Furup Singna Amata Oina Nat Yokhat Minasi Haina Fongdoki
Inat Yokhatluk ki President in charge Pukrambam Oken Midena Mathang Chahige Anganba Firen Lamdada Yelho Furup Singi Nath Amasung Masana Kumhei Pangthokani Haina Yakai Khongchet ki Tharamda Lauthoki Thasi ki tang tara tarite ki taramapan fauba Tamenglong da Pangthokadoriba Orange Festival ga mari lenana Tamenglong District ki DC Pawan Yadav na Mayai Tangbal Lautana DLO Singalonina ngasi district asigi mini secretariat tamifam Pangthokre Manipur lengak na achoba senfam ama thaduna Pangthokadoriba kumhai asibu Mai Pakna Chauna Pangthok Pangamnaba tongan ba department singi officer singda pautak piki Lonina district asida Pakhaliba Chief Minister na Sangha Bayana Ladiba Chakot Thorangi project Kayagi Matang the Su Nasi Mifama to the Kanaki, Langaki Tongan ba department Kunna. Saruk Yaki Bangasi Mifama to the Pangtokadaribakum Hesida, Maruiba, department Tamoidiba, power road connectivity Amadi, water supply Gimatang the Kupna Kanaki. FIFA World Cup 2022 amadi sangai festival gi kumhai yengna bagi damak Iscom cable TV network na miyamda free da setup box pizari akakna ba masingni masigi damak adom gi manak nakpa Iscom gi LCO singda pau fabiu kudong chaba asi nanthok hanbiganu phone number 9862090115 9862988355 amadi 9774559350 da contact tawiro Laimarol Khorjai Kol Laikol ki thabak thoram kaya da thawai yauna chen jonglamba Laikol gi nupi member singna pangthok pat thoram kaya mai pakna bathodang kaya puramba Thiam Ajit Kumar na haukiba tang taramari da laikidabada Laikol na awaba fangdorakli mahakna laikidabada Laikol gi luploi singna minute ani tumin leptuna Laikol gi loisangdap awaba mifam pangthokhi loinana laikidrabagi imung manunggi awaba dasu sarugyari haina Laikol gi secretary na thokpa chirol amana hairi Hauzik Paugi Marthana Atembre Amatang Laminasi Ana Layengi office ki thabak amadi koiba chatpada India gi konung New Delhi da laifam leitabagi awaba koklagani Delhi airport kayam naknana lairiba Mahipalpur da Manipur miyam gi damakta leizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani nungai raba pau amana Hotel Ambrosia dagi mita chamnarom chatlaga Vishal Mega Mart kilometer ani makhai chatlaga Ambience Mall GLF Mall amadi irap laptana nungai raba mafam kaya yobada khudong charaba mafam amani ngasi ba contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Break matungda mayamudaram aujari makata pauda Kaisamtong Kendra gi manung chanalaiba pisum ningom leraki community hall dangasi Kendra asigi MLA Nisikan Singh Sapamna community hall asibun nauna semjin sajenba amadi nauna badminton court ama maikhom hangdokre pisum ningom leraki yaifa lamjing lupna sin langduna pangthokiba thoram aduda Kaisamtong Kendra gi MLA Nisikan Singh Sapamna nauna badminton court Maikum hangdokpagi thoram aduda MLA amagi local area development fund asi MLA adugi lanagi senfam nate masi Kaisamthong Kendra Praja miyam gi senfam ni maramaduna local area development fund asigi hisab asi chapchana thamgani election mamangda wasakiba siki amata lawjaroi chajaroi sukcha charoi haiba wasak asi ngakna chatkani haina phongdoki Building and other construction workers welfare board ki secretary Peter Laishramna hokiba tang mapan November 2019 da thokiba notification adu yamna sinthaningai oi haina All Manipur Trade Unions Council na Gerol Amada Fongdorakli board asina Manipur state da linkhat kiba mikuptagi asigumba construction workers sing da booking losing oi ba yaba notification ama fawa pikiba laibra haibasi hangba yaba wahang oiri tawadabu haukiba October 2019 da matam adugi secretary ke bono singna thokiba notification na
kumja lisingani tara nipan tara mapan lisingani tara mapan kun amasung lisingani kun mathoina construction workers singi macha masuda pikadaba education gi financial assistance khudingmak cancel tawkiba maramna hariba chahi asidagi karigumba makhal amatagi financial assistance pikidabana construction workers singi chahi sing adugi contribution kokpinaba appeal tawzari haina cherol adun makha tarakli Manipur da khundariba moyon kanglupki nupi laktagi ahanba doctor of philosophy PhD fanglakibi amasung moyon kanglupki khaknatana naga women union manipur gi ihan hanba president oina naga kanglupki yaifanba tongan ba lup singda thopudana achauba thodang laurakhibi larjang nu Dr. Gina Sangkhambu mahakna torokhiba thabak thoram singidamak Remembering blessings amasung Thanksgiving gi thoram ama pangthokre ngasi Chandel district ki kapam talaiba Thoma Memorial Hall da pangthokiba mapung oiba thoram aduda United Naga Council Manipur amadi Naga gi tongan ba lup ki luchingwa singna Dr. Gina Sangkhamna ngasi fawada Naga Kanglup ki damak hotnarakiba kaya bu singtha bagaloina Human Rights ki damak kathokduna lakiba kaya ki damak Dr. Gina Sangkhambu thagar phongdok rakhi Jalandhar Railway Station nanupa gi asi bahagchang ama suitcase amada yauduna leiramle hari asi bahagchang yauba suitcase adu lambida lakpa mioi amana thengnarakpani suitcase adu railway station da taduna leiramani mioi aduna police da pau pibadagi police na hakchang adu laukhatkhre loinana investigation chathaba hokre hari numit ninigi mamangda Mizoram gi Natidal district da thokiba yamna chawna chingning khaibagi thodok adugi matungda makhatana thodok thokfamdagi asiba hakchang ahum phangkhre hakchang adu Maudar village da laiba stone gari amagi atek akai maraktagi rescue team singna phangkibani hari landslide ki thodok asida laikidaba mioi masing hojik fawa da punna taramatoi sukre hakchang ama thiba phangdri hojik sanabagi paw logbirase All Manipur Football Association sinna lamlong thongkong artificial turf ground da team tarana saru yaraga chathariba Khelo India State League for Under 17 Girls Football Tournament kingasi sanakhiba match amada YWC Thamal Khongna WFA Kakchingbu goal taruk amada mai thiba pikre match asimai pakrabada YWC Thambal Khonggi goal taruk adu Mangpineng Khongsaina match ki minute ni taruk amadi yangkai humdoi chatpada goal ani chanki Namram Lanchenbina match ki minute humpuni thoi amadi humpuma pan chatpada goal ani chanki Thongam Reshma amadi Kayan Paibam Anjuna match ki minute ni funi thoi amadi yangkai ni thoi chatpada goal amamam chanki match asida WFA ki amatangar ba goal na Kumukcham Bhumikana match ki minute yangkai tare chatpada chanki tournament asigi ngasi sanakhiba atopa match amada PLL Churachandpurna isu wangkhaibu goal ahum amada mai thiba pikre match asimai pakraba PLL Churachandpur gi goal ahum adu kikimna match ki minute tara taru kamadi konithoi chatpada chanki isu ge matangar goal na YUMLEMBAM Bidya ngambi na match ki minute nipan chatpada chanki hayeng match lairoi Kumukcham Joy Kisan ki sponsor makha the All Manipur Football Association sinuna hokiba August kundagi team taramapan group ani de saruk yarga chatharakli ba Kumukcham Inaucha Singh Memorial taramanga Suba Manipur State League ki kansi lamlong thongkhong artificial turf ground da sanakhiba match amada nako nambul mapalna Neroka FC sangak pampu goal ahum amada mai thiba pikre match asimai pakrba nako gi goal ahum adu NG Peter na match ki minute ni fumanga amadi yangkhai taruk chatpada goal ani chanki Laishram Binoina match ki minute home fumari chatpada goal ama chanki match asida Neroka FC gi amatangar ba goal na Maibam Denina match ki minute marfudra chatpada chanki league asigi ngasi sanaki ba topa match amadana AFC Thawalna Class FC kainu goal ani sino da mai thiba pikre match asimai pakraba AFC gi goal anina El Maitei amadi Sahidur Rahman na match ki minute Kuntaret amadi kunipan chatpada chanki league asigi ye thoktuna lakhiba
YPHU Lalambung amadi Rao MAYENGBAM Laikagi match ngasi DSA Bishnupur Mini Stadium da sanakhibada YPHU na Rao bu goal ani sinoda maiti lu pikre hayeng numit yungba matung pung 12 minute tara chatpada Nesu Khurai amadi YUFC Kukrol na sanaragani nungtil pung 2 minute kun tabada MPSC Manipur Police amadi UKB Churachandpur na sanaragani ngasi nong moyoy ba ay ngasagi pa opisari ngasi goy na Manipur da khwadi gi sakhi bagi chang asi Celsius degree kunmanga dasmik ma panoi ki khwadi gi ing bagi chang na Celsius degree ma pan dasmik taru goi ki no se tayaw ba ising malen gi chang na chada ayuk da marfunipan amadi nungtilana chada nifumanga oiki Aroy ba maroy ba pau Aina thingraba lal holup mangagi nupi mari yauna kadar kunchama khoi ngasi lengak ta changjarakre surrender tawrakhaba singda lengak maige degi thongpham thopa scheme sing mapung fana phangangani haina chief minister nongthomam birena phongtokre National Press Day lisingani kunat Thoi amadi Manipur State Journalist Award lisingani kunat Thoi pi bagi thoram pangtokre paumi nata bakaya na paumi sarga pau fomu ga si matam chana thinghaujabadi asoiba kya lakpe ai haina amjudi President Wangkhemcha Shamjai na phongtokre Wangkai Kendra gi MLA TH Arun Kumar na STD CM na mitai mai jaibu ST lista tanaba tangsilaba khongjang asi chumba khongthang amani haina phongdok amadi North East Olympic Games ngasi lotion kre sports masana tarang panda jatharakhiba games asida Manipur na gold medal malfumanga silver medal humra humdoi amadi bronze medal humra manga pun medal chani kontra humdoi lauduna overall champion gi title lawangam kre Haujiki oinadi IS News na pizza pao matang se loisinjari